YUMNAM HUIDROM da THOKKHIBA THOUDOKNA SHAMUROU NAOREM gi MICHAT THINABA THABAK TOUBIGANU HAINA All SHAMUROU United Club Organization Asuco na Phongdorakli Loinana Abdul Kadir gi Meeshi Akanba Mawongda Condemn Tourakli Asuco gi President HUIDROM Syam Keso Mitaina Khut ek piduna Thoudokpa Chirol amada Manipur da laiminariba tongan ba phuruk kayana angam thodang launaduna ing tappa khunai ama amuk hanjilaknaba hotnaringai chairakta wakhal fataba ngamdaba lanai miyoi kharana ngangning ngangba tongningba tawbana maram oiduna pamdaba thodok hek thoklakpa asi matungda khundaminariba phurup singna wakhal fathaminaduna pamdaba thodok thoktanaba hotnaminase haiba wafam thamlakli loinana pamdaba thodok amadagi thiba khangdana lairakhiba mibanadraba pawbitek mayai lekaidagi sesam Abdul Kadir bu minungsi leitana hatoklaga SHAMUROU NAOREM gi nambul turel mapanda phumjinduna thambiramba asi Asuco na Akanba Mawongda yaningdaba phongdokpaga loinana thodok aduda hakthengna natraga nakoinana chenariba miyoi pumnamak athuba matamda पुलिसना फागतुना लोगी मतुंग इना फंगफम थोकपा चैराक पीगदबनी हाइना अपील तौरक्ली अमदी इमुंग मनुंगी अवाबदा आसुकोना सरुक यारी हाइना चेरोलसना मखाताना फोंगदोरक्ली।